ngasisu Manipur top channel gi maikei digi mayamna special content ma puduna laksari mayamna ngasisu sanalaiba ki mapau senjage aduga thamjagaduriba content asigi maming sina sauningai leiteda taba tadaba haidi haihausi pakhumdi thiroisi Nepram Krishna Mohan State Assembly election nakshilaglaga irangdi sum hengalakli kari haigani khatna sainabada sumnagi nongmai tana AK-47 rifle fawa sizinnarakle haina phongdoknakiba police na makata na thijinbada AK-47 rifles ki maru phangkhre hairakpa asinasu hena mayek sengle amaromda election commission election gi matam laukthokthri political party singna makoi gi mirep oigadoriba singi ming laukthokthri phibam semnari kok sungsinaduna poram yatnari adubu We support, we stand for, we are with haina thaba photo faba poster di Impal gi constituency kharadadi wai side corona gi SOP khangde kanglup meeting pangthoknari khananinari saksa hijanari tawthurak diba thawo kaya sinadi intending candidate ni hairiba punamak amata lemna tokloidaba mali mayai leptuna sambal songba yetlomda Song Taningai Yaba Oirumda Song Taningai Yaba Awon Sabi Hainabi Labor Kayasu Yauda Banati Adobo Yengsi election ni Tawudati Aikoi Bab Tanabadi Fai Pressure Satlusi Condition Tamnarushi Corona Ohum Subo Web Kisu Kansi Section C Kongzeng Kok Faina Nomba Makai Nomlaga Manangalda Marum Thui Haibadi Waba Makai Waraga Amukasu Awapam Tai Haibadumak Tolaga Bakaya Amasu Yawaduribazani Mamangda Shia Dapti Lautokpadi Sangwaini Tauturakpana Laitang ni Haina Sanalabaki Mapoksenki Tarambasuyai Taramdabasuyai Adubu Hainabadi Lay Madudi Kalam Nasu Masin ani long bani midi long bahona de kalamdi ining bata ibayai midi amukta haikibuwa ngakna sathaningi haibani adunani sauningai leitida taba tadaba haidi haihausi pakhumdi thiroisi hairakli miyamga e pau fogdoknabagi pandamda CM Minister da haisi haiba platform ama hawdokre miyamga e pau fogdoknaba haibisi aphabagi khudamni hainingmadi kya leramgani social media da Prinamasum electronic media ramadi atai platform da phongdoknarakhi adumagna lengdraba khudamni adubu hairuraga tabirakadra haibisidi kanana su khangmangamde BJP gi N Berena lusingwa sungsinaba state government asina kumja English ngani taraga taret ki March taraga mangada thabak paiba haukraba tungda sahi adugi July kungani thoida minister na haiki government na lokhalakpa khongthangda ayet apan tholakpada tumina leiroi Amukasu lambi thong khara sem laga miyamna kari sari thakli khangdaba dudi afaba government nati afaba government haibisidi miyam ga haktheng nana satminaduna thabak tawba aduni hainasu se minister na phongdokhi asida sunate opposition na fana lawrabasu tararoi miyamna fana hairabasu tararoi government ki tofam thokpadu adumak tawgani su haki adubunga sidi sahi marigi matungda CM na hai si haiba miyamga e pau fogdok nanaba platform ama hawdorakpasi linna makhul sanglamdaida summi haibaduni fogdok narakpa yaudaba nate kumja English ngani taraga tareta mathang economic package oina Urkhul district ki lupa crore saniga ama Kangpokpi district ki lupa crore samaga marfuga manga Senapati district ki crore saniga ani Susampur amadi Fairjol district ki Punalupa crore sahum Tamenglong amadi None district ki Punalupa crore sahumga kunga manga minister na lauthoki hairbe economic package ki lauthoki ba senpham adu karida karamna sizina khibagi haibaduringa si fawba khangdri project na wai sairabe state asida singi district singdasu project ni haiba kya paikhatli adubo package asigi makhara paikhatpani haiba amata thengadi Tawbagi budi singlam da sengbat sagatpagi thadakiba senfam gi white paper ama puthokre maduda yaura kadara khalambani udri mamang senba sahi English ngani kunnagina kunga mathoi gi budget state assembly da puthoktuna khana nainakiba matamda sahi mangadagina tara rongi state ki financial white paper ama puthokna ba tawragani haina minister na haiki
white paper puthokani haikibadi fanayamkre adubu COVID-19 pandemic ka mari leinaba white paper amasu satliba saye sigi haukiba January 12 da puthokiba laikre atai amata udri BJP na lusingba government asina kumza English ngani ga taraga taret ki November 8 da anti black money day pangthokibani makha tanadi pangthokidre handak sahi gidi khangdri BJP ki founder president amasu prime minister oiramba Atal Bihari Vajpayee gi mapok kumon numit December 15 da Good Governance Day thoramsu pangthui mapale bakta leiba aron basel black money pusilakna ba pandam da kumja English ngani ga taraga tareta leiba asida demonetization tokhi aron basel sing leiba asida puraktuna tasilaga lairaba miyam da yenthokani haiki adubu black money kayam yamna pusilakna bagi haibadusu sek mok laukidre goods and service tax GST sanahali haujiksu sanari lairaba miyamdagi sikiyanada yamlaba lupa crore lakya khomjali punama asibu hanglubagi kanaba laikhigadrane democracy da mapung oina opposition party singna lauribasi miyamgi damakni demonetization gi matangdasu fana yamna laurami black money kayam pusilakpa ngamlabagi haina su hanglami adubu pakhumdi fangidre haujiksu fangdri tararoi haina tadrabanina kariti upailai adubu haujikta inau nauna aikhoigi minister na CM da haisi haiba platform ama haudoklebisina kadai fawba kanaba piba ngamgadagi haibadudi khangde haigadoribasi kari kari area dano haibadusu khangdri yengsinge honagani haibadunadi kanagadaba mande election mayagi so natragana decoration su tahaningde amaromda haujik fong sarib abonmai miat ki matang na Tamenglong district headquarter the security force masing khangdana afaba khulai ge loinana lan gi mawongda thajilaga operation chatakhi home supuriba se minister N Berenadi miat pasing adu fadriba fabo operation chathagani haki Tamenglong do operation chatharaga Imphal gi mihat aduga mari leinabani haiba mi ani fakhraga tumina lekre haujik su makhatana hotnari di hai numit kungo humdoini gi manungda abonmai gi haksang su minister yauna Imphal da leiron chankre memorial park amagi urep su tamkre thaudo adugi matangda yengsinanaba thijinanaba NIA da sinakre haibisnadi swaida sum ingthana khigadaba male mamangdasu asiguma thaudo kya thokre handaki asisu ingthana ba honabada nimit kungo humdoini di sankhi India government ka santi ki wari sanariba NSN IMCN aba oibanina BJP government asinasu thauna phaba wat pamali sinna amani khuda amani center da BJP na government paibe sahi tarer aduga state sahi mari mapung fakhre adubu naga santi ki wari sanariba sigi waroi sindi purakpa ngamdre haujiksu Delhi da wari sanari Assam minister di mateng pangani haikre mafam asida BJP gi hero oiramba Ram Madafnadi waroi sin purakpada Manipur gi minister soidana yaugani hairamani thauna fana haikibani haujikpudi Ram Madapsu makol takidre Assam gi minister na khong thangjinba ngamkhraga aikhogi minister na ngamdribasina karigi kumja English ngani ga taraga taret ki October sahi mari fare CM kiba ex minister Radha Binod Koizam Indian Army ki thabak tigi pathakraba Lieutenant General K Himalaya Singha gi Consultative Committee kamdaukraba haiba wafamsu hangdaba yadaba yaraktre committee asina kumja English ngani ga taraga taret ki November ahobada matamadugi Home Affairs Ministry gi Secretary National Security Advisor amadi matamadugi interlocutor RN Rabigadi New Delhi da unaduna wari sanakre haikibani hainingba hangningba di kayani mamangdasu kaya haikre haujikti se minister da haisi haiba platform amasu go to hills go to village ki iruinana hangdokre aduna haiba yaba haisi democracy gi mapudi aikhoi miyamni mapuna pakhon sibeda sauningai leite pakhum phangba phangdaba thiraroisi tauthora ko thabakna pakhum oirasanu haiba ngasigi sanalaiba ki mapausi miyamna thamjage amase makasata jarak poina to pamaru bi pausing su myam no pijarake haina channel sigi mekedi myam da thamjari duga hauji koina di matang sa de lusinjarage and so ki bior su myam nga pigani thank you